Naga da Singnaruba miyoi numit humnigi manungda puthokduna NPO da Singnaruba Kuki Luchingbasingda Matam Thakhre Thasi Kunngamapan Naga Luchingba Thuingaleng Muibabu Senapati District Headquarter da Okpa numita UNC ya chingba thugaiduna lambida gari yangna thauduna We demand Kuki land, we want Kuki land haina law khongbagi mathakta Naga Luchingbasigi saktam yauriba poster bu segaibada chenaba miyoi sing numit humnigi manungda Naga People's Organization NPO da sinagadabani haina mari leinaba Kuki Luchingbasingda Organization asina Matam Thakhre NPO na thadorokpa cherol amada UNC na sinduna tha asigi Kunngamapan da Senapati District Headquarter da NACN IMG Luchingba Thuingaleng Muibabu taramna okpa numit adumakta da district asigi Dali village ta chathakiba thawong adubu akanba mawngda condemn tawragli UNC na numit asi gari amada national highway da chatanaba dukan kaithel thonglonaba mahiloisang sing thonglonaba khangankibani adubu masigi mayokta miyoi kharana highway da gari yangna hangat handa thauduna We demand Kuki land, we want Kuki land haina lawbada natana Dali village ta su thetpa Naga Luchingbasigi saktam yawba poster sing amukta natana anirak segaiki masigi mathakta ahoba bambula kaya thaduna khunja sing maru oina ahal amadi angang singi mipaiba pohanki hairi chathakiba thawong adu Naga miyamda atamnana singnabani amadi living legendary leader asibu ikai khumnadaba amadi mafam asida leiminariba community marakta ing tappa thugaina bahonaba thawong ni haina NPO na lawi asiguma thawong asi NPO na asuki matik hakchinna lawbaga loinana masigi matangda tumina khak leithok loi haina su phongdoragli maram asina hariba thawong sing asida chenariba lamhen thuhenba sing numit humnigi manungda mari leinaba community gi Luchingbasingna makoibu NPO ge office ta purakadabani karigumba wafam asi thawoidaba tarabadi Naga miyamgi dignity amadi safety gi damak NPO na akanba thabak lokhutkani haina su khanghalli Nagaland da lairiba nan Naga tribe sing RIIN gi makhada indigenous status piroi minister KG Kenya Nagaland da lairiba nan Naga tribe sing register of indigenous inhabitant of Nagaland RIIN gi makhada indigenous status piroi adumakpu hojik court ki issue leiba maramna process asi suspend tawduna lairi court ki process asi loibaga hariba khongthang sing asi thabak ton thokani haina Nagaland government gi spokesperson so oiriba minister KG Kenya na phongdokre mangna makhata na haikibada Nagaland da lairiba nan Naga tribe sing RIN gi makhada indigenous status pidana bagi verification process asida nan Naga community mari da court petition file tawrokpadagi RIN gi makhada mari leinaba activity khudingmak lepthuna lairi RIN asi Nagaland da lairiba sing indigenous inhabitant oina qualify oiriba sing masak khangdongnaba amasung state aduda inner line permit asi mapung fana chanahanba gidamakta Nagaland government na haudokhibani state aduda inner line permit mapung fana hena effective oina chananaba honabada state aduda kana kanabu makhoigi indigenous citizen oribano haibadu khandoknaba honabada khudongchadaba kaya mayoknei maram aduna tangai fadana RIN gi makhada Nagaland gi asengba indigenous people sing khandokpa haibasi mathautai separate constitutional provision gi makhada Project Toriba Schedule Tribe ki oinadi RIN gi exercise asiga mari leinade indigenous status haibasi pokpadagi loina rakadabani masi semjinba yaroi Naga land da lairiba Kachari, Garo, Mikir, Karvi amasung Kuki sing asi indigenous people gi list RIN gi makhada lauthokpagi matangda di hojik court ta lairiba petition asigi matangda aroiba court ki verdict laktriba fawbadi masigi process ka mari leinaba thabak thoram khudimak lepnaba cabinet na waref lawre Nagaland government na RIN gi makhada indigenous people sing khandoknaba honariba si mamangi matamda leiramba administrative license mayai adu chumthoknaba honabani mamangda chayenaba kaya leirambaduna hojik makhata na chayenariba sing aduna hojikti ekhoida khudongthiba kaya amasu mayuknare adubu makhata na chayenaba si lehendanaba honagani haiki Nagaland gi constitutional amasung customary protection tawbaga mari leinana ministry asina makhata na haikibada RIN gi process asi travel body singa khanaraga semgani Nagaland government gi maikaidagi Bengal Stern Frontier Regulation 1873 gi matungina Nagaland gi indigenous people sing khaktamaklo gi matungina lam amasung khunda laitabagi right adu fangangani haiki Kuki singna lam khopchen duna lambi semlakpadagi irang thokre Imphal East District ki manung janba pukhau leitan pokpi da Kuki singna purum ching dagi leitan pokpi Nutabi matolching kakhatuna lambi semi haibigi wahauda lamdam adongi miyam irang horakre hariba lambi asi thengkhang kayarakta semdanaba amadi thingbinaba haiduna Imphal East ki SPDC amadi mari leinaba authority da taksinduna lakrabasu ngarang numidang dagi leitan pokpi da
ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯃꯥꯡꯃꯛꯇꯗ JCB ꯌꯥꯎꯅ ꯀꯨꯀꯤꯁꯤꯡꯅ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯏꯔꯥꯡ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯐꯥꯎꯕ ꯇꯧꯊꯣꯛꯈꯤ꯫ ꯏꯔꯥꯡ ꯑꯁꯤ ꯆꯥꯎꯊꯣꯔꯛꯄꯗꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ DC, ꯑꯦꯗꯤꯁꯅꯦꯜ SP, SDPO ꯑꯃꯗꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯒ ꯄꯨꯟꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯀꯛꯂꯤꯕ ꯃꯐꯝꯗ ꯌꯦꯡꯁꯤꯟꯕ ꯆꯠꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯝꯕꯤ ꯑꯁꯤ ꯀꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯊꯤꯡꯍꯧꯅꯕ ꯍꯥꯏꯗꯨꯅ DC ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯤꯡꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯎꯪꯈꯠꯍꯟꯗꯨꯅ ꯂꯝꯕꯤ ꯐꯥꯎꯕ ꯇꯧꯊꯣꯛꯇꯨꯅ ꯏꯔꯥꯡ ꯊꯣꯛꯈꯤ꯫ ꯇꯨꯡꯗ ꯏꯝꯐꯥꯜ ꯏꯁꯀꯤ SP ꯂꯥꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯒ ꯀꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ SP, DC, SDPO, 133 ꯁꯨꯕ CRPFꯀꯤ ꯕꯇꯥꯂꯤꯌꯟꯒꯤ CO ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯄꯨꯟꯅ ꯁ꯭ꯄꯣꯠ ꯃꯐꯝꯗ ꯆꯠꯃꯤꯟꯅꯗꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯂꯤꯇꯥꯟꯄꯣꯛꯄꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯌꯦꯛꯄꯝ ꯑꯉꯧꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯒꯤ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯂꯝꯕꯤ ꯆꯠꯐꯝ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯂꯩꯅ ꯂꯩꯅ ꯆꯤꯡꯂꯝꯕꯤ ꯀꯛꯁꯤꯜꯂꯛꯄ, ꯂꯝ ꯈꯣꯞꯆꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯏ꯫ ꯃꯇꯝ ꯁꯥꯡꯗꯣꯛꯈ꯭ꯔꯕꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯃꯤꯇꯩꯒꯤ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯈꯨꯟꯗꯥ ꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯊꯤꯡꯍꯧꯕ ꯆꯪꯏ꯫ ꯃꯁꯤꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯍꯜꯂꯛꯀꯅꯤ꯫ ꯆꯤꯡ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ CRPFꯇ ꯊꯧꯑꯣꯡ ꯑꯁꯤ ꯊꯤꯡꯕꯤꯅꯕ ꯍꯥꯏꯈ꯭ꯔꯕꯁꯨ ꯊꯧꯑꯣꯏꯗꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯄ ꯑꯁꯤ ꯄꯦꯟꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯑꯁꯤ SPꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯊꯨꯕꯗ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯑꯣꯏꯕꯅ ꯌꯥꯔꯤ ꯌꯥꯈꯣꯡ ꯆꯦꯛꯁꯤꯟꯅ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯆꯥꯕ ꯊꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯂꯛꯄꯒ ꯂꯣꯏꯅꯅ ꯌꯥꯔꯤ ꯌꯥꯈꯣꯡ ꯅꯥꯕ, ꯌꯥ ꯍꯣꯕ ꯑꯃꯁꯨꯡ ꯇꯤꯟ ꯆꯥꯕꯒꯤ ꯊꯧꯑꯣꯡ ꯇꯣꯏꯅ ꯊꯦꯡꯅꯔꯤ꯫ ꯗꯦꯟꯇꯦꯜ ꯑꯦꯃꯜꯒꯝ ꯍꯥꯏꯅ ꯈꯪꯅꯕ ꯌꯥ ꯑꯍꯣꯕ ꯃꯦꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯃꯔꯀꯔꯤ, ꯁꯤꯜꯚꯔ, ꯇꯤꯟ ꯑꯃꯁꯨꯡ ꯑꯇꯩ ꯃꯦꯇꯜ ꯈꯔꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯣꯕ ꯃꯌꯥ ꯃꯦꯜꯂꯨꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛꯆꯥꯡꯗ ꯃꯔꯀꯔꯤꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯁ꯭ꯇꯗꯤ ꯑꯃꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯑꯣꯏꯕꯅ ꯗꯦꯟꯇꯦꯜ ꯑꯦꯃꯜꯒꯝꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯍꯤ 150ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯥ ꯃꯦꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝꯗ ꯃꯔꯀꯔꯤꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕ ꯃꯔꯝꯅ ꯕ꯭ꯔꯦꯟ, ꯍꯥꯔꯠ, ꯂꯪꯁ, ꯀꯤꯗꯅꯤ ꯑꯃꯁꯨꯡ ꯁꯤꯁꯇꯦꯝ ꯁꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯔꯤꯁꯔꯆꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯖꯣꯔꯖꯤꯌꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯖꯤꯌꯥꯑꯣꯖꯣꯡ ꯖꯣꯟ ꯌꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯈꯤ ꯑꯍꯣꯕ ꯃꯌꯥꯝ ꯃꯦꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛꯆꯥꯡꯗ ꯃꯔꯀꯔꯤꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯌꯥ ꯑꯍꯣꯕ ꯃꯦꯟꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ 9ꯂꯛ ꯅꯠꯇ꯭ꯔꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥ ꯃꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯍꯛꯆꯥꯡꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ 9ꯂꯛ ꯌꯥ ꯃꯦꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯗ ꯌꯥꯎꯕ ꯃꯔꯀꯔꯤꯒꯤ ꯆꯥꯡ ꯆꯥꯗ 150ꯔꯣꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯤꯊꯥꯏꯜ ꯃꯔꯀꯔꯤ ꯍꯥꯏꯅ ꯈꯪꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯀꯔꯤ ꯃꯈꯜ ꯑꯃꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯊꯦꯡꯅꯩ ꯍꯥꯏꯔꯤ꯫ ꯃꯤꯊꯥꯏꯜ ꯃꯔꯀꯔꯤꯗ ꯁꯨꯞꯅꯒꯤ ꯆꯥꯡ ꯈꯔꯈꯛꯅ ꯍꯛꯆꯥꯡꯗ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯌꯥꯒꯤ ꯗꯣꯛꯇꯔ ꯈꯔꯅ ꯃꯔꯀꯔꯤꯒꯤ ꯃꯍꯨꯠꯇ ꯕꯥꯏꯁꯐꯦꯅꯣꯜ A ꯅꯠꯇ꯭ꯔꯒ BPA ꯌꯥꯎꯕ ꯄꯣꯠꯂꯝ ꯁꯤꯖꯤꯟꯅꯔꯒ ꯌꯥ ꯃꯦꯟꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯧꯑꯣꯡ ꯑꯗꯨꯅ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯑꯣꯔꯒꯥꯟꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯊꯦꯡꯅꯈꯤ꯫ ꯔꯤꯁꯔꯆꯔꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏ 15,000ꯗ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯏꯀꯣꯇꯦꯛꯁꯤꯀꯣꯂꯣꯖꯤ ꯑꯦꯟꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯁꯦꯐꯇꯤ ꯖꯔꯅꯦꯜꯒꯤ ꯑꯣꯟꯂꯥꯏꯟ ꯏꯗꯤꯁꯟꯗ ꯍꯟꯗꯛꯇ ꯐꯣꯡꯂꯛꯈꯤꯕꯅꯤ꯫ ꯃꯍꯧꯁꯥꯅ ꯑꯀꯣꯏꯕꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯂꯩꯍꯥꯎꯗ ꯌꯥꯎꯖꯔꯛꯄ ꯃꯔꯀꯔꯤꯗ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯡꯗ ꯈꯪꯅꯔꯝꯗꯦ꯫ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪ ꯃꯊꯪ ꯊꯤꯖꯤꯟꯕꯗ ꯃꯔꯀꯔꯤꯅ ꯅꯔꯚ ꯁꯤꯁꯇꯦꯝ, ꯗꯥꯏꯖꯦꯁꯇꯤꯚ ꯁꯤꯁꯇꯦꯝ, ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ, ꯂꯪꯁ, ꯀꯤꯗꯅꯤ, ꯎꯟꯁꯥ ꯑꯃꯁꯨꯡ ꯃꯤꯠꯇ ꯁꯣꯛꯍꯟꯕ ꯌꯥꯏ ꯍꯥꯏꯕ ꯈꯪꯂꯛꯄꯅꯤ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WHO ꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯦꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯀꯦꯃꯤꯀꯦꯜ 10ꯒꯤ ꯃꯅꯨꯡꯗ ꯃꯔꯀꯔꯤꯁꯨ ꯑꯃꯅꯤ꯫ ꯀꯨꯝꯖꯥ 1932 ꯑꯃꯁꯨꯡ ꯀꯨꯝꯖꯥ 1968ꯀꯤ ꯃꯔꯛꯇ ꯖꯄꯥꯟꯒꯤ ꯃꯤꯅꯥꯃꯥꯇꯥꯗ ꯃꯔꯀꯔꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯦꯜꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯦꯁꯤꯇꯤꯛ ꯑꯦꯁꯤꯗ ꯁꯨꯡꯕ ꯐꯦꯛꯇꯔꯤ ꯑꯃꯗꯒꯤ ꯆꯦꯟꯊꯔꯛꯄ ꯐꯠꯇꯕ ꯃꯍꯤꯅ ꯃꯅꯥꯛ ꯅꯛꯄ ꯁꯃꯨꯗ꯭ꯔꯗ ꯇꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗꯤ ꯐꯦꯛꯇꯔꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯐꯠꯇꯕ ꯃꯍꯤꯗ ꯃꯤꯊꯥꯏꯜ ꯃꯔꯀꯔꯤ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯁꯃꯨꯗ꯭ꯔꯒꯤ ꯉꯥ ꯐꯥꯔꯒ ꯆꯥꯔꯨꯕ ꯃꯇꯝꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯉꯛꯄ ꯂꯥꯏꯅꯥ ꯑꯃ ꯅꯥꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯑꯣꯏ 50,000ꯔꯣꯝ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯥꯏꯅꯥ ꯑꯃꯅ ꯅꯥꯔꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 2,000ꯔꯣꯝꯗꯤ ꯀꯥ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯄ ꯊꯦꯡꯅꯈꯤ꯫ ꯑꯀꯣꯟꯕꯗ ꯊꯤꯒꯠꯅꯔꯨꯕꯗ ꯃꯇꯝꯗ ꯃꯔꯀꯔꯤ ꯌꯥꯎꯕ ꯉꯥ ꯆꯥꯔꯨꯕꯗꯒꯤ ꯂꯥꯏꯅꯥ ꯑꯗꯨ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕ꯭ꯔꯦꯟꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ, ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯕ, ꯋꯥ ꯉꯥꯡꯕ ꯊꯣꯛꯍꯟꯗꯕꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏꯅꯥ ꯑꯗꯨꯕꯨ ꯃꯤꯅꯥꯃꯥꯇꯥ ꯗꯤꯖꯤꯖ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯃꯤꯑꯣꯏꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝ ꯀꯌꯥꯒꯤ ꯀꯣꯏꯂꯥ ꯃꯩ ꯊꯥꯔꯤ, ꯄꯥꯋꯔ ꯄ꯭ꯂꯥꯟꯠ, ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ, ꯕꯣꯏꯂꯔ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯤꯖꯤꯟꯅꯕꯗ ꯀꯣꯏꯂꯥ ꯃꯩ ꯊꯥꯔꯤ꯫ ꯃꯁꯤꯅ ꯃꯔꯀꯔꯤ ꯆꯥꯡ ꯋꯥꯡꯅ ꯊꯥꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕ, ꯕꯦꯇꯔꯤ, ꯏꯂꯦꯛꯇ꯭ꯔꯤꯛ ꯁ꯭ꯋꯤꯆ, ꯊꯥꯔꯃꯣꯃꯤꯇꯔ,
barometer, akemaugi cosmetic amasung pharmaceutical productsingdasu mercury yawi. Hena khuding thiningai oiribadi ahoba yam menaba potlamda mercury yawigi matangdani World Health Organization WHO gi report amana haya. Horaklaga menbagi mahutta mangjongna jackson tharang lokhalaga ya hohandana bhonagadabani kuchungok thohanba cosmetic ki polamsingda mercury sizinnabasu thingadabani kumja 2013 na pangthokiba Minnesota Convention on Mercury da tongan balaiba kayana mercury polam sizinnaba thingbagi matangda yanaba purakhi. Kanglaipa punba kholau gebde tegi lokhotjarake lalimda PDF ki lanmi yamna tatle asokpasu yamna yawkhre asibasu khunba ngamdre hai